Ngarang Manipur Youth Front of Assam MYFA na sinduna lairembi Indu Prabhat Sanglen South Barak Hall Banakandi Part 2 Kasar Assam da Emalon kanba numit ki thwram mapung fana pangthokhre thwram adu da Manipur Youth Front of Assam MYFA gi President Thangsam Brojen Singh Manipuri Autonomous Council Demand Coordination Committee gi Chairman Kangabam Satin Kumar Singh Manipuri Language Advisory Board Sahitya Academy New Delhi gi member aduga Manipuri Language Protection Coordination Committee gi Chairman su oriba Dr. KN San All Assam Manipur Merapai bi Apun Ballup ki Vice President Porvarani Sharma All Assam Manipuri Women Merapai bi Coordination Committee ki Joint Secretary KH Numita Devi All Assam Manipuri Muslim Mood Front ke Chief Advisor Ahmad Chowdhury Assam Manipuri Muslim Merapai bi Sangsan AMMPS ke President Jubeda Begum Amadi All Assam Manipuri Muslim Merapai bi Sangsan AMMPS ke President Sangita Begum Hariba Miyoi Sing asina mathang sitna mifam mapu mithungnen amade akhanaba mithungnin ona sarakya ke thwram asi makha chatharakpa oina maitai mayek tambada ma khwangna phangba miyoi 10 dasu diploma certificate khusina ke pangthokleba thwram asi ga mari leinana miyoi kayana wangang ke Manipuri Youth Front of Assam ge Chief Advisor Seram Herajit na hai ke August ki tang 18 asi Assam da chawna khundarakpa Manipuri singi khwaidagi harauba nungaiba numit amani maramde Assam sarkar na Manipuri lon asibu Assam manungda chatnaba yaba lon ama oina Assam ge assembly da bill pass tokhiba numit ni haukiba mamangi chahi English in kungamari ge August 18 da Assam Assembly na bill asi pass tokduna Assam da joina khundariba Manipuri singi Manipuri lon asibu Assam sarkar ge office singda chatnaba yarani hana pass tokhiba numit ni ngasigi Manipuri Youth Kanglup Assamna numit asibu chahi khudingi Emalon kanba numit hana thwram asi pangthokpani ahanba chahi ama mapung phabagi harau nungaiba oina Emalon kanba numit asi pangthokpani hariba thwram asi Assamda joina khundariba Manipuri khudingmakna mathangi chahidadi khungangi club NGO Merapai bi ima khudingmakna numit asibu Emalon kanba numit hana pangthokpiu hana appeal tawkhe amaromda All Assam Manipuri Women Merapai bi Coordination Committee ki Joint Secretary KH Numita Devi na haikibada Assam da isagi Emalon na laik laisu tamba phangba amade Emalon chatna hanba asigumba thwram ama chahi mapung pharaktuna pangthokpasi yamna nungai Manipuri Merapai bi Coordination Committee da natana atai sangsan khudingmak honarakpada masamak amadi committee gi maikaidagi angamba honajage haina phongdokhe All Assam Manipur Merapai bi Apun Ballup ki Vice President Porvarani Sharma na hai MYFA gi maikaidagi makhogi associate unit ki damakta chen khiba wa khiba mayam adu mahak masamak su yahowi amasung tunggi pusida su mating pangba ngamba oisage phongdokhe Manipuri Language Advisory Board Sahitya Academy New Delhi gi member aduga Manipuri Language Protection Coordination Committee gi chairman su oriba Dr. KN na hai lon asi kanaba honabada maitai pangal amadi maitai Manipuri amasung nan Manipuri da lon asi bulon duna lon asi kanaba honarakpa mayamgi mafamda tawbimba kauzaroi maramde associate official loan ama phangba haibasi tasenga state adugi manungda lairiba miyoi kanglup aduna loan bagi chang matung ina official language natraga associate official language haina piba chatna kanglo lei haina mahakna haike Manipur Youth Front of Assam MYFA gi President Thangsam Brojen Singh na haikibada haukiba chahi English kunga mari gi August ki tang 18 da Assam gi Assembly da bill pass tawkhraba Assam da lairiba official loan singi manung chan khraba ngasigi Emalon gi bill pass tawba asi chahi amma mapung fare ngasi maitai amadi maitai Muslim asi Dharma tongala basu Emalon di pun manamaram oraga aikhoi mase nungsi charana laiminagadabani school da mahiroi singda maitai mayeki oza singna thawai yauna magi satra singda phajana hainaba takpiu amasung Emalon ase chakhotnaba khotnaminasi hana mahangna makha take manungda lairiba miyoi kang aduna loan bagi chang di matungina official language natraga associate official language aina pi bagi chana kangon lei maram aduna Assam leibak asida aikoi Manipuri ase aikoi loan asibu loan liba masing ase kaya jam bagi changda aikoi di loan ase associate official loan na anggadori maram aduna Bharat Varshagi loan ki kanglon ki matung ina karigumba associate official loan ama phagba taragadi
एट अदुगी मनुंगदा डिस्ट्रिक्ट नत्रगा मोहकुमा नत्रगा ब्लॉक नत्रगा अखोगी पंचायत एरिया अदुदा तरा मंगादगी परसेंटेज हेन लेबा लोन लोन कांगुदा एसोसिएट ऑफिशियल लोन पीबा जाय हाइबगी संगना कांगलोन दो लेबा मरमना अखोगी नरसिंहपुर हाइबगी सुनाई लखीपुर हाइबलम असिदा अखोगी ब्लॉक लेवल दा हाइदरागा मणिपुरी लोन लोन बगी की मशीन से चादा तरा मंगादगी हेन लई हाइबना मरम ओरदुना लोन से फंगबगी खुदों चाबो लेकी